Ngasi nungthil pung amaga minute nifu ka mangarom taba aduwaida Imphal East District ke Yaingangpokpi Police Station na konba Sabungkhok Mayai Leikai Khongnang Makhong da Masak Khangdaba Kharana Khul Ngakpa Naha ama Kaplamle hairi. Presna fangba pao amagi matung ina nongmai na Kaplamle hairi ba Khul Ngakpa Naha adugi maming Saikom Robinson jahi kuntraga nithoi apokpa S Rajan Kowi. Laifam na Lamlai Police Station ge manung chana leiba chalo dagini. Mahak Sabungkhok Khunong da Khul Ngakpa na leibani hairi. Mahak silver machugi Central Garden lakpa Masak Khangdaba Biyoi Marina Sabungkhok Mayai Leikai Khongnang Makhong da puraba machung mahaki oi thangba khubom da maru ama kapsilaga thamnabani mahak Jennings Hospital da pukatuna laikanani haina pau asina makhat tare nakal amarom da Saikom Robinson Kaplamle Sakhangdaba sing aduna atoppa naha ani amasu faduna puki haire faduna puki hairiba ani adude Sabungkhok khunawdagi huirongbam samananda atoppa ming Samanandi jahi kunmapan apokpa hais mangoljau amasung nongpok kakchingdagi mayang langbam kenedi jahi kuntra apokpa M thoithoi ni haire makoi ani furaba matung ngasi nungthil pung 3 makhai rom taba aduwaida nunggoida thadoklamne haire